Jiribamda lairiba school singda transfer tawrakliba oja singna matam kuina laitaba amadi mahairoi singmu matik chana Lairik Taktrabadi thawong leptana chathare asigumba thawong ase makhatana chatharagadi Oja Oiba Tokpiro haina ngasi Jiribamgi Babu Prada laiba Jiribam Higher Secondary School da pangthokiba paumi singa unaba duda Democratic Students Alliance of Manipur Desam Jiribam District Council gi President L Bilax Maitei na phongdokhrei mahakna haiki chahi khudingi leptana pangthokliba Coordinating Committee on Disturbance Free Education Zone gi makhada June 13 dagi July gi tang manga fawba tungan ba mahiroi gi khongjang slogan mahiroi gi phangpham thokpa hakna chingba kaya gi matang da chathaba campaign ni hairaduna paumi singda phongdoki campaign asigi sarukomoina Jiribam gi manung chena leiriba Boro Bekra Shab Division gi mafam singda su slogan gi campaign asi chathaduna lakli slogan campaign asiga mari leinana haining libadi education sector da karigumba ayatpa amata pibidana bahajari matam gi oina lenga ki transfer policy ningthina sembiduna afaba mahiroi amadi afaba khunai ama afaba school ama puthokse haibase Desam Jiribam na haijari mahiroi gi phangpham thokpa hak PBU Jiribam da lairiba school kya infrastructure falaktaba oja singna school chang naina kadaba amadi transfer tawraklaga oja singna kuina leitabaga loinana matam gi oina tharakliba oja sing aduna matik chana Lairik takpa ngamloidabo oirabadi Oja Oiba Tokpiro yumda nungaina leibiu haina phongdorakli